Artist Singgi performance Utpham Matikchana Leitri Semgatpiyu haina Dr. Y Sadanandana Fongdorakli. Sayon na puthokpa dance drama Kaibu Kayoiba ngarang Jawaharlal Nehru Manipur Dance Academy gi auditorium da utkre. Ngarang gi thawram aduda Ministry of Culture Government of India na sponsor tawduna Cultural Function and Production Grant Scheme gi makhada Ardak da sayon na puthokpa Kaibu Kayoiba Folk Fusion Dance Drama utpagi thawram aduda Jawaharlal Nehru Manipur Dance Academy gi Director P. Bilas Sangit Natak Awardee amasung Kanglai Mime Theatre Repertory gi Director Dr. Y. Sadananda Singha amadi Contemporary Dancer amasung Nachom Art Foundation gi Director Surjit Nongmai Kapamna athoiba mitunglen thawramapu amadi akhanaba mitunglen oina saruk yaki. Thawramga mari leinana Jawaharlal Nehru Manipur Dance Academy gi Director P. Bilas Singha na haikibada hauziki matamda artist ama oiba taragadi lolli fazana khangba ama mathau tare. Matam ama artist singbu yamna hanthana khanarambagi matam adusu natre isai jagoi drama penana chingba kayada research tawduna assistant professor dagi hauraga makok thongba fawba thabak tawba yarakle. Manipur gi kala asina hanna leiramba adudagi hauzik thak yamna wangkhatlakle. Maram asina thabak ama tawrakpa matam yaithat pibagi mahutta makhoibu saugat piduna mahakna pamliba lambi aduda mahai chaba ngamnaba khotnaba mathau tai haina fongdoki. Thawramapu oina saruk yakiba Kanglai Mime Theatre Repertory gi Director Dr. Y. Sadananda Singhana haikibada lamdam asida art pu pamjaba nungsijaba artist masing yamna lay adubu artist sing asigi oiba performance utfam amadi stage Matikchana Leitri. Artist mayamna Manipur bu pukhatuna sak takliba asida artist singna thengnariba awaba sing asi laingaki nakong yaunaba media singna su mateng pangbiyu. Hauzik football gi oinadi district khudingmakta achauba senfam kaithoktuna stadium sanaba hotnari. Masigumna artist singisu performance utfam amadi stage sing Matikchana thamhadingi haina fongdoki. Ngarangi thawramaduda Ardak da Sayongi laikidraba artist Nitesh Budhagi mafamda hai laikatuna ikai khumnabasu utki.